ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯔꯣꯁꯤꯕꯤꯅꯥ ꯑꯣꯏꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯂꯤꯡꯖꯦꯜ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯃꯥ ꯃꯄꯥ ꯃꯆꯦ ꯑꯃꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯅꯨꯄꯤꯃꯛ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯥꯗꯒꯤ ꯇꯥꯗꯅ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ, ꯂꯤꯡꯖꯦꯜ ꯐꯤ ꯀꯟꯅ ꯁꯥꯔꯤꯉꯩ ꯃꯃꯥ ꯆꯥꯎꯕꯤꯅ ꯀꯧꯔꯛꯏ꯫ "ꯕꯦꯝꯃꯥ, ꯕꯦꯝꯃꯧ!" ꯂꯤꯡꯖꯦꯜꯅ "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ?" "ꯅꯣꯏ ꯄꯥꯕꯗꯨꯕꯨ ꯀꯗꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ?" "ꯈꯨꯔꯥꯇꯣꯝꯕ ꯍꯣꯏꯗ ꯆꯠꯂꯨꯅꯦ ꯍꯥꯏꯔꯝꯕꯅꯦ ꯏꯃꯥ." "ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯏꯪꯈꯣꯜꯁꯦ ꯑꯃꯨꯛꯇ ꯇꯧꯔꯝꯃꯣ ꯍꯥꯏꯕꯗꯤ ꯇꯧꯔꯝꯗꯦꯅꯦ." "ꯍꯜꯂꯛꯑꯒ ꯇꯧꯖꯔꯅꯤꯕ ꯏꯃꯥ." "ꯍꯣꯏ ꯍꯣꯏ, ꯅꯠꯇꯦ, ꯏꯃꯥꯕꯨ ꯂꯪꯆꯥꯛꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ?" "ꯌꯥꯔꯅꯤꯗ ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯒꯦ." "ꯊꯕꯛ ꯁꯨꯕꯗꯅꯦ ꯈꯔ ꯈꯔ ꯌꯦꯡꯂꯁꯨꯀꯣ, ꯅꯁꯥ ꯁꯣꯛꯀꯅꯤꯀꯣ." "ꯍꯣꯏ ꯏꯃꯥ." "ꯅꯆꯦꯗꯨꯅ ꯇꯨꯝꯗꯅ ꯂꯩꯍꯧꯔꯤꯅꯦ ꯍꯧꯖꯤꯛꯄꯣ." "ꯇꯨꯝꯖꯔꯁꯅꯨ ꯏꯃꯥ." "ꯍꯧꯖꯤꯛ ꯇꯨꯝꯁꯤꯜꯂꯕꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯅꯤꯅꯦ." "ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯂꯧꯕꯨꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥ." "ꯐꯔꯦ ꯐꯔꯦ, ꯇꯨꯝꯖꯔꯁꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯕꯤ ꯏꯃꯨꯡꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯇꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ, ꯂꯤꯡꯖꯦꯜꯒꯤ ꯃꯆꯦ ꯊꯣꯏꯕꯤ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯂꯤꯡꯖꯦꯜꯅ "ꯏꯆꯦ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤꯅꯣ?" "ꯍꯋꯥꯏ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯤ, ꯍꯣꯔꯦꯟ ꯄꯥꯕꯅ ꯆꯥꯕ ꯌꯥꯗ꯭ꯔꯦꯅ ꯉꯥꯡꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ." "ꯌꯥꯅꯕ ꯊꯣꯡꯂ ꯂꯣꯏꯔꯦ ꯏꯆꯦ." ꯇꯟꯖꯥꯁꯤꯗ ꯃꯄꯥ ꯇꯣꯃꯥꯜꯁꯨ ꯃꯆꯥꯁꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯄꯥꯕꯨ ꯌꯥꯝꯅ ꯉꯥꯡꯒꯜꯂꯕ꯭ꯔꯅꯦ?" ꯊꯣꯏꯕꯤ ꯅꯣꯛꯂꯗꯨꯅ "ꯉꯥꯡꯗꯦꯗ ꯄꯥꯕ." "ꯆꯥꯁꯥ, ꯅꯈꯣꯏꯁꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ. ꯅꯣꯡꯃꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯧꯔꯤꯕꯅꯤ. ꯑꯗꯨꯅꯅꯦ, ꯌꯨꯝꯁꯤꯗ ꯂꯩꯔꯤꯉꯩ ꯍꯩꯖꯤꯟꯕ ꯌꯥꯕ ꯍꯩꯖꯤꯟꯒꯗꯕꯅꯤꯀꯣ." ꯊꯣꯏꯕꯤ, ꯂꯤꯡꯖꯦꯜ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯨꯃꯤꯟ ꯇꯥꯔꯤ꯫ ꯇꯣꯃꯥꯜꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯍꯌꯦꯡꯋꯥꯏ ꯅꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯏꯃꯨꯡꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡꯗꯨꯅ ꯏꯆꯥꯕꯨ ꯐꯩꯌꯦꯅ ꯍꯥꯏꯅꯕꯗꯣ ꯏꯄꯥꯗꯤ ꯄꯥꯝꯃꯤꯀꯣ." ꯂꯤꯡꯖꯦꯜ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯕꯥꯕꯥ, ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯛꯀꯅꯨ, ꯑꯩ ꯀꯞꯅꯤꯡꯉꯤ." "ꯀꯔꯤꯒꯤꯅꯣꯅꯦ ꯏꯆꯥꯇꯣꯝꯕꯤ?" "ꯏꯆꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯕꯥꯕꯥꯒ ꯏꯃꯥꯒꯗꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ?" "ꯆꯥꯇꯣꯝꯕꯤ, ꯅꯃꯥ ꯏꯕꯥꯅꯤꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ. ꯅꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯕꯗꯨꯅꯤꯀꯣ ꯅꯃꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯝꯂꯤꯕꯁꯦ. ꯐꯔꯦ ꯐꯔꯦ, ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ. ꯏꯄꯥꯁꯨ ꯊꯕꯛ ꯆꯠꯀꯗꯕꯅꯤ." ꯊꯣꯏꯕꯤꯅ "ꯍꯣꯏ ꯄꯥꯕ, ꯂꯣꯏꯁꯤꯜꯂꯛꯑꯒꯦ." ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ, ꯊꯣꯏꯕꯤ ꯃꯍꯥꯛꯀ ꯈꯪꯅꯖꯕ ꯂꯦꯝꯕꯒ ꯎꯅꯔꯝꯃꯤ꯫ ꯂꯦꯝꯕꯅ "ꯏꯃꯥ ꯄꯥꯕꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯃꯟꯗꯅ ꯑꯩ ꯈꯥꯡꯕꯒ ꯉꯝꯗ꯭ꯔꯦ. ꯉꯁꯤ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯦ ꯊꯣꯏꯕꯤ." "ꯑꯩ ꯉꯝꯈꯤꯔꯣꯏꯗ ꯇꯥꯂꯦꯝꯕ." "ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯣ?" "ꯀꯩꯗꯧꯕꯒꯤ ꯊꯥꯖꯔꯣꯏꯗꯣꯏꯅꯣ? ꯊꯥꯖꯩꯌꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯆꯥꯗꯕꯁꯤꯒꯤ ꯈꯜꯂꯨꯔꯒ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯦ ꯍꯥꯏꯖꯕꯅꯤ." "ꯑꯗꯨꯃꯥꯏ ꯍꯦꯟꯅ ꯈꯜꯂꯗꯤ ꯌꯥꯔꯔꯣꯏꯗ." "ꯈꯟꯗꯕ ꯌꯥꯗꯕꯅꯤ. ꯏꯆꯤꯜ ꯏꯅꯥꯎꯒꯤꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯗꯨꯅꯅꯦ ꯇꯥꯂꯦꯝꯕ." "ꯍꯣꯏ ꯍꯣꯏ, ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯁꯤ. ꯑꯩꯁꯨ ꯌꯨꯝꯗ ꯌꯥꯅꯕ ꯍꯥꯏꯅꯔꯒꯦ. ꯑꯗꯨꯕꯨ ꯑꯩ ꯀꯨꯏꯅꯗꯤ ꯉꯥꯏꯕ ꯉꯝꯃꯣꯏꯀꯣ." "ꯍꯣꯏ ꯇꯥꯂꯦꯝꯕ." ꯁꯣꯝꯗꯁꯨ ꯂꯤꯡꯖꯦꯜ ꯌꯦꯟ ꯉꯥꯅꯨꯒꯤ ꯃꯆꯤꯟꯖꯥꯛ ꯀꯟꯅ ꯁꯣꯏꯔꯤꯉꯩ ꯊꯣꯏꯕꯤꯁꯨ ꯍꯜꯂꯛꯇꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯣꯏꯕꯤ, ꯂꯤꯡꯖꯦꯜ ꯃꯆꯤꯟ ꯃꯅꯥꯎ ꯀꯔꯤꯁꯨ ꯀꯣꯏꯅꯗꯦ. ꯃꯃꯥꯟꯅꯕꯤꯒꯨꯝꯅ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯩ꯫ ꯊꯣꯏꯕꯤ, ꯂꯦꯝꯕꯅ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯂꯤꯡꯖꯦꯜꯗ ꯇꯝꯂꯝꯃꯤ꯫ ꯃꯆꯦꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯇꯥꯔꯒ ꯂꯤꯡꯖꯦꯜꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯂꯩꯈꯤꯕ ꯌꯥꯔꯤꯗ ꯏꯆꯦ. ꯅꯃꯥꯟꯅꯕꯤ ꯀꯅꯥꯁꯨ ꯃꯌꯨꯝ ꯄꯥꯟꯅꯗ꯭ꯔꯦ." "ꯍꯣꯏ ꯆꯨꯝꯃꯤ, ꯂꯩꯈꯤꯕ ꯌꯥꯔꯤꯌꯦ." ꯇꯥꯂꯦꯝꯕꯅ ꯇꯛꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯁꯨꯅꯦ ꯋꯥ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ "ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨ ꯏꯆꯦ, ꯑꯩꯁꯨ ꯋꯥ ꯍꯥꯏꯐꯝ ꯈꯪꯗꯦ." ꯊꯣꯏꯕꯤ ꯅꯣꯛꯂꯗꯨꯅ "ꯀꯔꯤꯅꯨꯡꯒꯤ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯍꯦꯟꯕ ꯅꯨꯄꯥ ꯈꯪꯅꯔꯨꯕꯅꯣ ꯌꯧꯔꯦꯗ. ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤ. ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯏꯃꯥꯒ ꯄꯥꯕꯒꯗꯤ?" "ꯄꯥꯕꯗꯤ ꯍꯜꯂꯛꯇ꯭ꯔꯤꯌꯦ, ꯏꯃꯥꯗꯤ ꯀꯩꯊꯦꯜ ꯆꯠꯈꯤꯕꯅꯦ." "ꯐꯔꯦ ꯐꯔꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ, ꯊꯣꯏꯕꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯔꯕ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕꯗ ꯃꯌꯥꯝ ꯆꯪꯗꯅ ꯀꯣꯏꯊꯤ ꯊꯤꯅꯔꯤ꯫
ꯊꯤꯕ ꯌꯥꯕ ꯍꯪꯕ ꯌꯥꯕ ꯃꯤ ꯈꯨꯗꯤꯡ ꯍꯪꯂꯁꯨ ꯐꯪꯗ꯭ꯔꯕ ꯑꯗꯨꯗ ꯂꯤꯡꯖꯦꯜꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯂꯤꯡꯖꯦꯜ ꯃꯃꯥ ꯃꯄꯥꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ ꯊꯤꯕ ꯐꯪꯗ꯭ꯔꯕꯣ ꯕꯥꯕꯥ?" "ꯐꯪꯗ꯭ꯔꯦ. ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯇꯥꯔꯦ." "ꯆꯦꯜꯂꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ." "ꯋꯥꯔꯁꯨ ꯋꯥꯅ ꯍꯌꯦꯡ ꯉꯥꯏꯔꯁꯤ." ꯆꯥꯎꯕꯤꯗꯤ ꯉꯁꯥꯏꯗꯒꯤ ꯃꯄꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯌꯥꯎꯗ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ, "ꯆꯥꯎꯕꯤ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯅꯦ ꯅꯪꯕꯣ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯗꯦ. ꯃꯃꯥ ꯃꯄꯥꯒꯤ ꯑꯔꯩ ꯂꯩꯇ ꯃꯁꯛꯁꯨ ꯈꯪꯗꯦ. ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯅ ꯁꯥꯎꯔꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣꯅ ꯇꯝꯂꯝꯕꯒꯤꯅꯦ ꯈꯟꯗꯣꯛꯂꯁꯤ. ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯅ ꯑꯉꯥꯡ ꯁꯥꯗꯅ ꯂꯩꯔꯤ, ꯑꯗꯨꯒ ꯃꯥꯅ..." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯕꯤ ꯀꯞꯂꯛꯂꯦ꯫ ꯂꯤꯡꯖꯦꯜ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯏꯃꯥ, ꯌꯥꯔꯦꯕ, ꯃꯤꯅ ꯇꯥꯔꯒ ꯅꯣꯛꯅꯈ꯭ꯔꯅꯤꯌꯦ. ꯑꯩꯒꯤ ꯏꯃꯤꯠꯇꯗꯤ ꯅꯣꯏꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯒꯨꯝꯅ ꯎꯏꯅꯦ ꯏꯆꯥꯇꯣꯝꯕꯤ." "ꯃꯃꯥ, ꯌꯥꯔꯦꯁꯤ ꯇꯣꯛꯂꯣ. ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯂꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯏꯃꯨꯡ ꯆꯪꯅꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯊꯣꯏꯕꯤ ꯆꯦꯟꯕꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯑꯍꯜꯁꯤꯡ ꯂꯥꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯣꯔꯦꯟ ꯊꯤꯜꯂꯛꯅꯕ ꯍꯥꯏꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯁꯨ ꯍꯟꯅꯈ꯭ꯔꯤ꯫ ꯄꯥꯎ ꯍꯥꯏꯗꯣꯛꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯎꯕ ꯇꯣꯃꯥꯜꯒꯤ ꯃꯌꯥꯝꯕꯁꯤꯡ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯅꯆꯥ ꯋꯥꯔꯛꯇꯦꯅꯦ. ꯅꯆꯥꯗꯨ ꯀꯣꯏꯊꯥ ꯊꯥꯌꯦ. ꯑꯗꯨꯅꯅꯤ ꯉꯁꯤ ꯃꯌꯨꯝ ꯉꯟꯅ ꯄꯥꯜꯂꯤꯁꯤ. ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇ ꯃꯣꯏꯗꯧꯅ ꯇꯧꯗꯦꯅꯦ." ꯃꯌꯥꯝꯕꯁꯤꯒꯤ ꯋꯥꯁꯤꯗ ꯇꯣꯃꯥꯜ ꯑꯃꯗꯤ ꯆꯥꯎꯕꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯊꯃꯣꯏꯗꯁꯨ ꯃꯇꯣꯝꯇ ꯍꯥꯏꯖꯩ, "ꯃꯥꯒꯤ ꯃꯆꯥꯅ ꯀꯌꯥꯝ ꯐꯔꯗꯅ, ꯃꯁꯛꯁꯤꯒ." ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯤꯡꯖꯦꯜ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯟ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜ ꯃꯆꯦ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ꯫ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ, "ꯃꯤꯒꯤ ꯁꯦꯜꯁꯤꯡꯁꯦ ꯀꯔꯝꯅ ꯁꯤꯡꯒꯅꯤ ꯇꯧꯔꯤꯕꯁꯤꯗꯤ?" ꯆꯥꯎꯕꯤꯅ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯦ." "ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ ꯅꯪꯒꯤ ꯍꯧꯅꯕꯤꯁꯦ?" "ꯍꯧꯅꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ. ꯊꯃꯣꯏꯁꯦ ꯌꯥꯝ ꯆꯥꯛꯑꯦ. ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯃꯆꯥ ꯋꯥꯔꯛꯇꯕꯁꯨ ꯇꯥꯔꯦ." "ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯍꯥꯏꯖꯁꯅꯨ. ꯏꯆꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯏꯁꯦ ꯐꯔꯕꯅꯤꯅꯦ ꯃꯃꯥ." "ꯐꯩꯌꯦ ꯐꯩꯌꯦ, ꯑꯗꯨꯕꯨꯗꯤ ꯑꯩꯇꯅꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯦ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯈꯨꯝꯗꯦꯅꯦ ꯃꯃꯥ ꯅꯪꯁꯦ." "ꯀꯔꯤꯅꯣ ꯑꯃꯨꯛ ꯈꯨꯝꯗꯦ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ?" "ꯃꯤꯒꯤ ꯄꯨꯁꯤꯜꯂꯨꯔꯤꯕ ꯁꯦꯜꯁꯤꯡꯁꯤꯗꯤ ꯁꯤꯡꯗꯕꯗꯤ ꯌꯥꯔꯣꯏ. ꯀꯔꯝ ꯇꯧꯁꯤꯒꯦ?" "ꯑꯗꯨꯒꯤꯕꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯊꯕꯛ ꯁꯨꯔꯒ ꯁꯤꯡꯕ ꯇꯥꯔꯦꯗꯅ." ꯂꯤꯡꯖꯦꯜ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯏꯆꯦꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯦꯗ. ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯏꯆꯦꯗ ꯋꯥꯔꯧꯕꯗꯣ ꯋꯥꯔꯧꯔꯅꯨ." "ꯏꯆꯥꯇꯣꯝꯕꯤ, ꯏꯃꯥ ꯀꯩꯁꯨ ꯋꯥꯔꯧꯗꯦꯅꯦ." ꯇꯣꯃꯥꯜꯅ ꯃꯆꯥꯅꯨꯄꯤ ꯂꯤꯡꯖꯦꯜꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯆꯦꯒꯤ ꯍꯥꯛꯇꯛꯇ ꯏꯄꯥꯁꯦ ꯃꯆꯥ ꯋꯥꯔꯛꯇꯕꯁꯨ ꯇꯥꯈ꯭ꯔꯦ. ꯏꯆꯥ ꯅꯤꯉꯣꯜ ꯉꯥꯛꯇꯅꯦ ꯍꯥꯏꯕꯒꯤꯁꯨ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯎꯁꯤꯠꯇꯕꯅꯤ. ꯑꯗꯨꯅ ꯏꯆꯥꯇꯣꯝꯕꯤ, ꯍꯩꯅ ꯁꯤꯡꯅ ꯆꯠꯀꯗꯕꯅꯤꯀꯣ." "ꯍꯣꯏ ꯕꯥꯕꯥ, ꯅꯆꯥ ꯄꯨꯝꯅꯃꯛ ꯈꯪꯉꯤ." "ꯐꯔꯦ ꯐꯔꯦ, ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯃꯥꯜ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯤꯡꯖꯦꯜꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯅꯕ ꯃꯃꯥ ꯃꯄꯥꯅ ꯇꯛꯁꯤꯜꯂꯛꯂꯦ꯫ ꯁꯣꯝꯗꯁꯨ ꯇꯣꯝꯄꯣꯛ ꯀꯧꯕ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯜꯂꯤ꯫ ꯇꯣꯝꯄꯣꯛ, ꯂꯤꯡꯖꯦꯜ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯛꯄ ꯆꯍꯤ ꯐꯅ ꯌꯥꯝꯂꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯄꯣꯛ, ꯂꯤꯡꯖꯦꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯂꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯂꯤꯡꯖꯦꯜꯕꯨ ꯁꯨꯡꯄꯥꯝ ꯄꯥꯝꯂꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯊꯥꯔꯤꯛꯇꯣ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ꯫ "ꯌꯦꯡꯖꯅꯤꯡꯗꯕꯅ ꯏꯃꯤꯠꯁꯤ ꯅꯥꯔꯦ. ꯏꯆꯥ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ. ꯑꯩꯗꯤꯅꯦ ꯈꯜꯂꯨꯔꯒ ꯌꯥꯝ ꯆꯥꯛꯏꯗꯀꯣ." ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨꯗ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ "ꯅꯆꯥꯁꯦ ꯒꯙꯥꯅꯦ ꯒꯙꯥ, ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕꯁꯤꯕꯨ. ꯃꯤꯒꯤ ꯃꯆꯥꯗꯣ ꯏꯃꯧ ꯑꯣꯏꯖꯒꯦꯅ ꯍꯥꯏꯔꯨꯔꯒ ꯑꯩꯈꯣꯏꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯪꯍꯥꯠ ꯍꯦꯛꯇ ꯍꯥꯠꯄ. ꯅꯠꯇꯦ, ꯈꯣꯝꯕ ꯍꯣꯏꯒꯤ ꯏꯃꯨꯡꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯦꯅ ꯈꯜꯂꯝꯒꯅꯤ? ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯌꯥꯝ ꯏꯀꯥꯏꯔꯦ ꯏꯇꯥꯎꯒꯤ ꯃꯃꯥꯡꯗ. ꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯁꯤꯅ ꯑꯩꯗꯤꯕꯀꯣ." "ꯀꯩꯕꯨꯗꯤ ꯍꯥꯏꯔꯨꯅꯦ, ꯀꯩꯁꯨ ꯀꯥꯟꯅꯔꯔꯣꯏ ꯃꯃꯥ." "ꯀꯩꯗꯧꯕꯒꯤ ꯀꯥꯟꯅꯔꯣꯏꯗꯧꯔꯤꯕꯅꯣ? ꯌꯦꯡꯒꯦꯕ ꯃꯥ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯦꯀꯣ." "ꯍꯦ ꯊꯥꯔꯤꯛ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ ꯁꯥꯔꯗꯅ."
ꯅꯆꯥꯅꯨꯄꯥꯅ ꯄꯪꯕꯗꯒꯤ ꯊꯣꯛꯏꯕ ꯉꯥꯛꯇꯅꯤ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯥꯗ ꯄꯪꯇꯥꯏꯗ ꯇꯥꯏꯅꯕꯤꯅꯨ ꯏꯆꯥꯁꯦ ꯅꯨꯄꯤꯁꯤꯅ ꯃꯍꯩ ꯇꯧꯔꯒ ꯐꯥꯕꯤꯔꯤ ꯑꯣꯏꯔꯤꯅꯤꯌꯦ ꯀꯌꯥꯕꯨꯗꯤ ꯃꯊꯣꯡ ꯆꯥꯕ ꯃꯤ ꯑꯣꯏꯗꯣꯏꯅꯣꯗ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩꯗꯣ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯃꯁꯝꯁꯦ ꯄꯥꯏꯔꯒꯅꯦ ꯏꯃꯨꯡꯗꯒꯤ ꯁꯣꯔꯣ ꯁꯣꯔꯣ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯑꯁꯨꯅꯦ ꯑꯩ ꯄꯦꯜꯂꯣꯏꯌꯦ ꯄꯦꯜꯂꯣꯏ ꯉꯁꯥꯏꯗꯒꯤ ꯃꯅꯦꯝ ꯃꯀꯨꯅ ꯃꯄꯥꯅ ꯉꯥꯡꯅꯔꯤꯕꯗꯣ ꯂꯤꯡꯖꯦꯜ ꯄꯨꯝꯅꯃꯛ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯖꯕꯗꯤ ꯉꯝꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯆꯔꯝꯃꯤ ꯃꯇꯝꯁꯦ ꯇꯨꯝꯄꯣꯛꯇꯤ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ ꯂꯤꯡꯖꯦꯜ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯈꯣꯜ ꯊꯣꯛꯇ ꯀꯞꯂꯦ ꯏꯃꯥ ꯕꯥꯕꯥ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯕꯥꯕꯥꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯉꯩꯗꯗꯤ ꯑꯩ ꯀꯔꯤꯁꯨ ꯑꯋꯥꯕ ꯈꯪꯖꯔꯝꯗꯕꯅꯤ ꯅꯆꯥꯅ ꯊꯥꯡꯂꯨꯔꯤꯕ ꯈꯣꯡꯊꯥꯡꯁꯦ ꯌꯥꯝꯅ ꯂꯥꯜꯂꯝꯂꯦ ꯏꯃꯥ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯅꯦꯝꯅ ꯃꯄꯥꯟꯗꯒꯤ ꯂꯥꯛꯇꯅ ꯀꯧꯔꯛꯏ ꯍꯥꯏ ꯃꯧꯋꯥ ꯃꯧꯋꯥ ꯂꯤꯡꯖꯦꯜ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯀꯥꯏꯅ ꯍꯥꯏꯖ ꯁꯥꯔꯗꯅ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯐꯤꯁꯤꯡꯁꯦ ꯅꯃꯥ ꯅꯄꯥꯗꯨꯅ ꯂꯥꯛꯂꯒ ꯂꯧꯁꯤꯟꯅꯕ ꯊꯝꯂꯤꯕ꯭ꯔꯣ ꯍꯥ ꯉꯁꯥꯏ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯐꯧꯕ ꯐꯤꯕꯨ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯥꯗꯧꯔꯕ ꯐꯥꯎꯕ ꯐꯧꯏꯕ ꯐꯤꯁꯤꯡꯁꯦ ꯀꯦꯝꯕ ꯉꯥꯏꯔꯤꯕ꯭ꯔꯅꯤ ꯏꯕꯦꯝꯃ ꯂꯤꯡꯖꯦꯜ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟ ꯐꯤꯁꯤꯡꯗꯨ ꯂꯧꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯃꯧ ꯅꯨꯄꯤꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯏ ꯅꯌꯨꯝ ꯄꯥꯜꯂꯛꯑꯗꯤꯅꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯤꯅ ꯍꯥꯏꯅꯗꯕꯤ ꯇꯧꯕ ꯇꯝꯃꯣ ꯀꯔꯤ ꯊꯣꯛꯆꯩꯌꯦꯅ ꯅꯨꯡꯁꯤꯗꯕꯅ ꯑꯁꯣꯝ ꯂꯤꯡꯖꯦꯜꯒꯤ ꯃꯆꯦ ꯊꯣꯏꯕꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯊꯥꯔꯒ ꯃꯈꯣꯏ ꯃꯧ 5 ꯁꯨꯔꯝꯃꯤ ꯃꯅꯦ ꯃꯀꯨꯅ ꯃꯈꯣꯏꯕꯨ ꯆꯞ ꯃꯥꯟꯅꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤꯒꯤ ꯃꯅꯦ ꯃꯀꯨꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯦꯝꯕꯕꯨ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯂꯦꯝꯕ ꯏꯄꯥꯅ ꯅꯣꯏꯕꯨ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯅꯣꯏꯒ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯋꯥ ꯑꯣꯏꯕꯩꯅꯤꯅꯦ ꯂꯦꯝꯕꯅ ꯀꯔꯤ ꯋꯥꯅꯣ ꯄꯥꯕ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯕꯥꯏꯗꯣ ꯅꯍꯥꯟ ꯊꯦꯡꯅꯔꯝꯃꯤ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯜꯂꯤ ꯅꯃꯥꯒ ꯏꯕꯥꯅꯤꯁꯨ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯕ ꯃꯇꯨꯡ ꯏꯄꯥꯅ ꯁꯤꯒꯤ ꯋꯥꯁꯦ ꯅꯣꯏꯗ ꯍꯧꯗꯣꯔꯛꯄꯅꯤ ꯅꯣꯏ ꯏꯄꯥ ꯍꯣꯏꯕꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯊꯣꯏꯕꯤꯅ ꯕꯥꯕꯥ ꯍꯥꯏꯅꯤꯡꯕꯗꯨ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯂꯦꯝꯕ ꯏꯁꯨꯁꯤꯡꯒ ꯄꯨꯟꯅ ꯏꯃꯧ ꯍꯣꯏꯗ ꯅꯣꯏ ꯂꯩꯈ꯭ꯔꯣ ꯂꯦꯝꯕ ꯃꯄꯥꯒꯤ ꯋꯥꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯣꯏ ꯄꯥꯕꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯏꯆꯥꯁꯥ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯏꯃꯧ ꯅꯈꯣꯏꯒꯤ ꯁꯦꯕꯥꯗ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯏꯅꯝꯃꯒ ꯇꯥꯗꯒꯤꯗꯤ ꯑꯍꯜꯅꯒ ꯑꯣꯏꯔꯛꯄꯅꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯒꯅꯤ ꯑꯗꯨꯅ ꯍꯥꯏꯕꯅꯤꯀꯣ ꯏꯆꯥꯁꯥ ꯂꯩꯔꯨꯕ ꯍꯥꯏꯕꯗꯣ ꯑꯩ ꯄꯥꯝꯗꯦꯗ ꯏꯃꯥ ꯃꯤꯅ ꯌꯥꯋꯣꯡ ꯏꯟꯕ ꯍꯥꯏꯅꯈꯤꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯅꯨꯄꯥ ꯃꯆꯥ ꯃꯇꯥꯡ ꯃꯇꯝꯅ ꯍꯥꯏꯕꯅꯤꯅꯦ ꯁꯤꯗ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦꯀꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯂꯦꯝꯕꯁꯨ ꯌꯥꯔꯦ ꯊꯣꯏꯕꯤ ꯀꯞꯂꯗꯨꯅ ꯃꯅꯦ ꯃꯀꯨꯕꯨ ꯈꯣꯏꯔꯝꯖꯔꯝꯃꯤ ꯏꯃꯥ ꯄꯥꯕꯒꯤ ꯂꯃꯟꯗꯤ ꯅꯃꯧꯅ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯌꯥꯔꯦꯁꯦ ꯀꯞꯀꯅꯨ ꯏꯄꯥ ꯈꯣꯏ ꯂꯩꯔꯤꯕꯁꯦ ꯅꯣꯏꯒꯤꯅꯤꯅꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯆꯥ ꯃꯌꯥꯅꯒ ꯑꯁꯨꯝꯅ ꯂꯩꯔꯕꯁꯤꯗꯗꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ ꯁꯣꯝꯗꯁꯨ ꯂꯤꯡꯖꯦꯜ ꯃꯅꯦꯝꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯋꯥꯅ ꯈꯥꯡꯂꯝꯃꯤ ꯃꯃꯥꯅ ꯂꯤꯡꯖꯦꯜꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯇꯣꯝꯄꯣꯛꯁꯨ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜꯅꯗꯤ ꯅꯣꯡꯃꯇ ꯃꯉꯣꯟꯗ ꯄꯥꯎ ꯇꯝꯂꯝꯗꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯈꯥꯡ ꯀꯟꯕ ꯃꯇꯧꯁꯤꯗ ꯇꯣꯝꯄꯣꯛ ꯂꯤꯡꯖꯦꯜꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯤꯡꯖꯦꯜ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯇꯧꯔꯝꯗꯨꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯃꯃꯧ ꯅꯨꯄꯤꯒꯤ ꯑꯁꯣꯏꯕ ꯊꯤꯔꯤꯕꯤ ꯊꯥꯔꯤꯛꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯟꯅ ꯉꯥꯡꯕ ꯍꯧꯔꯛꯏ ꯋꯥꯏ ꯇꯩꯕꯁꯤꯁꯨ ꯏꯁꯤꯡꯁꯦ ꯇꯞ ꯇꯥꯀꯩ ꯍꯩꯗꯣꯛꯇꯨꯅ ꯇꯩꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯕꯛ ꯇꯧꯕꯗ ꯃꯆꯨ ꯇꯥꯗꯕꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅꯒ ꯁꯥꯔꯛꯄ ꯖꯥꯠꯅꯣ ꯃꯇꯝꯁꯦ ꯇꯣꯝꯄꯣꯛꯁꯨ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ ꯃꯥꯁꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕ꯭ꯔꯅꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯄꯦꯟꯖꯔꯦ ꯈꯥꯖꯔꯦꯀꯣ ꯏꯁꯧꯗꯨ ꯂꯥꯡꯗ꯭ꯔꯁꯨ ꯏꯃꯥꯅ ꯇꯧꯍꯟꯅꯤꯡꯂꯤꯕꯗꯣ ꯅꯤꯡꯊꯤꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯅꯒ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕꯅꯤꯅꯦ ꯍꯥ ꯇꯧꯅꯨꯀꯣ ꯏꯃꯥꯗ ꯄꯥꯎꯇꯥꯛ ꯄꯤꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯏꯃꯥ ꯃꯤꯒꯤ ꯃꯃꯥꯡꯗꯒ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯥꯏꯌꯣꯅ ꯍꯥꯏꯔꯛꯄ꯭ꯔꯅꯤ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛ ꯃꯃꯥꯒ ꯑꯣꯟꯁꯤꯟꯅꯕꯗ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ ꯊꯥꯔꯤꯛ ꯃꯈꯥ ꯇꯥꯔꯛꯏ
Ngamkreda hꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯅꯨꯄꯥꯁꯤꯗ ꯄꯥꯎꯒꯁꯦ ꯇꯝꯁꯤꯟꯗꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯤꯁꯦ ꯊꯗꯠꯅꯕ ꯇꯧꯔꯤꯕꯅꯤꯅꯦ ꯉꯝꯈ꯭ꯔꯦ ꯇꯣꯝꯄꯣꯛꯁꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯔꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯗ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯍꯋꯥꯏ ꯑꯣꯏꯅ ꯊꯣꯡꯂꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯥꯡꯅꯕ ꯌꯥꯔꯔꯣꯏ ꯃꯥꯅ ꯈꯜꯂꯤꯕꯁꯤꯅ ꯆꯨꯝꯃꯤꯅ ꯂꯩꯈ꯭ꯔꯦ ꯑꯍꯜꯅ ꯉꯥꯡꯕꯕꯨ ꯉꯥꯡꯖꯁꯅꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯂꯤꯡꯖꯦꯜ ꯅꯪꯅ ꯐꯅ ꯑꯩꯉꯣꯟꯗ ꯅꯪ ꯋꯥꯔꯦ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤꯅꯦ ꯂꯤꯡꯖꯦꯜ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯑꯩꯗꯤ ꯀꯔꯤꯒꯤ ꯋꯥꯗꯣꯏꯕ ꯑꯁꯨꯛ ꯂꯨꯅ ꯅꯨꯡꯁꯤꯅ ꯅꯪꯅ ꯂꯣꯏꯅꯕꯤꯔꯤꯕꯁꯤꯗꯤ ꯃꯁꯤꯗꯤꯕ ꯆꯥꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯍꯣꯏ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯈ꯭ꯔꯦ ꯂꯤꯡꯖꯦꯜꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯐꯤ ꯁꯥꯈ꯭ꯔꯦ ꯂꯤꯡꯖꯦꯜ ꯁꯦꯜ ꯇꯥꯟꯕ ꯑꯗꯨꯒꯤ ꯃꯇꯤꯛ ꯀꯜꯂꯤ ꯇꯣꯝꯄꯣꯛꯅ ꯁꯦꯜ ꯄꯨꯁꯤꯜꯂꯛꯄꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯗꯦ ꯃꯇꯝꯒꯤ ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯏꯪꯈꯣꯜ ꯀꯣꯏꯔꯝꯃꯤ ꯌꯦꯟ ꯉꯥꯅꯨꯁꯨ ꯂꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯃꯧ ꯅꯨꯄꯤꯅ ꯐꯤ ꯁꯥꯔꯛꯄꯁꯤꯗ ꯊꯥꯔꯤꯛ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯍꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯈꯣꯜꯗꯣ ꯅꯨꯃꯤꯠ ꯅꯨꯡꯁꯥꯅꯒ ꯀꯟꯕꯅꯦ ꯊꯕꯛꯁꯦ ꯐꯈꯤꯕꯁꯤꯅ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯂꯤꯡꯖꯦꯜ ꯃꯅꯦꯝꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯁꯤꯗ ꯐꯤ ꯁꯥꯔꯝꯕꯗꯨ ꯇꯣꯛꯂꯤ ꯊꯥꯔꯤꯛꯁꯨ ꯉꯥꯡꯗꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯅꯝꯃꯥ ꯅꯄꯥꯅꯗꯤ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯑꯃꯠꯇ ꯈꯪꯂꯤꯔꯣꯏꯅꯦ ꯍꯥ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯂꯁꯨ ꯃꯃꯥꯏꯁꯦ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦꯅꯦ ꯃꯁꯦ ꯂꯤꯡꯖꯦꯜ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯍꯥꯏ ꯏꯃꯨꯡꯗꯒ ꯆꯪꯈꯤꯅꯨ ꯌꯦꯟ ꯉꯥꯅꯨꯁꯤꯡꯁꯦ ꯈꯣꯡꯍꯜꯂꯛꯀꯅꯨ ꯖꯦꯖꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈꯤꯔꯝꯃꯤ ꯂꯤꯡꯖꯦꯜꯁꯨ ꯃꯅꯦꯝꯅ ꯍꯥꯏꯔꯝꯕꯗꯨꯗ ꯌꯦꯟ ꯉꯥꯅꯨꯒꯤ ꯃꯆꯤꯟꯖꯥꯛꯀ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯝꯄꯣꯛ ꯂꯤꯡꯖꯦꯜ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯂꯤꯡꯖꯦꯜ ꯅꯪ ꯌꯥꯝ ꯋꯥꯔꯦꯀꯣ ꯑꯩ ꯀꯩꯁꯨ ꯋꯥꯗꯤꯌꯦ ꯑꯗꯨꯃꯥꯏ ꯍꯦꯛꯇ ꯍꯥꯏꯔꯤ ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯀꯃꯥꯏ ꯉꯥꯡꯅꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯍꯜꯁꯤꯡꯗꯕꯨ ꯑꯗꯨꯃꯥꯏ ꯍꯥꯏꯔꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯒꯤ ꯏꯃꯥ ꯄꯥꯕꯕꯨ ꯄꯦꯜꯍꯟꯕ ꯉꯝꯗꯕꯅꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯅꯕꯨ ꯈꯔ ꯐꯔꯤ ꯑꯩꯈꯣꯏ ꯃꯥꯁꯤꯅꯤ ꯉꯥꯡꯅꯕ ꯋꯥꯔꯤꯁꯦ ꯑꯁ ꯌꯥꯔꯤꯕ ꯑꯁꯤꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯉꯥꯡꯉꯤ ꯅꯨꯄꯤꯗꯧꯅ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯂꯤꯡꯖꯦꯜ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯁꯨ ꯌꯥꯔꯤꯕ ꯁꯨꯛ ꯉꯥꯡꯉꯤ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯅꯪꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯂꯤꯡꯖꯦꯜ ꯅꯣꯛꯂꯗꯨꯅ ꯏꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯧ ꯍꯥꯏꯕꯤꯔꯤꯕ꯭ꯔꯣ ꯌꯥꯔꯤꯁꯦ ꯇꯨꯝꯃꯣ ꯋꯥꯒ ꯍꯥꯏꯖꯔꯔꯣꯏ ꯑꯩ ꯇꯨꯝꯖꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯁꯣꯝ ꯂꯤꯡꯖꯦꯜꯒꯤ ꯃꯄꯥꯝꯗꯅꯤ ꯇꯣꯃꯥ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯅꯅꯥꯎꯗꯨ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯅꯣꯡꯃꯇ ꯃꯥꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅꯁꯨ ꯆꯠꯂꯨꯕ ꯉꯝꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯆꯥꯎꯕꯤꯅ ꯃꯅꯦꯝꯕꯣꯛꯀ ꯃꯀꯨꯕꯣꯛꯀꯒꯤ ꯃꯑꯣꯡꯗꯨꯗꯅꯦ ꯑꯩꯗꯤ ꯆꯠꯄꯒ ꯇꯟꯖꯩ ꯏꯁꯨ ꯍꯦꯛ ꯁꯨꯒꯠꯂꯗꯅ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯗ ꯍꯪꯉꯨꯕꯗꯗꯤ ꯐꯩ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤ ꯁꯤꯇꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯊꯣꯏꯕꯤꯅ ꯃꯥ ꯄꯥꯕ ꯑꯩꯈꯣꯏ ꯅꯣꯡꯃ ꯃꯈꯣꯏꯒꯤꯗ ꯆꯠꯂꯨꯁꯤ ꯕꯦꯝꯃ ꯏꯃꯥꯗꯤ ꯌꯥꯎꯖꯔꯣꯏ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛꯇꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯏꯃꯥ ꯌꯥꯝꯅ ꯍꯩꯅꯖꯗꯦ ꯑꯩꯃꯛꯀꯤ ꯃꯑꯣꯡꯅꯤ ꯁꯣꯏꯗꯅ ꯈꯠꯅꯔꯛꯀꯅꯤ ꯑꯩ ꯆꯠꯆꯔꯣꯏ ꯀꯔꯤ ꯋꯥꯅꯣꯅꯦ ꯃꯃꯥ ꯅꯪꯁꯤꯗꯤ ꯑꯉꯥꯡ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯂꯦꯝꯕꯁꯨ ꯃꯅꯦꯝꯒꯤ ꯃꯇꯧꯁꯤꯗ ꯅꯣꯛꯂꯗꯨꯅ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯆꯠꯂꯅꯨꯗ ꯆꯠꯂꯨꯁꯤ ꯍꯥꯏꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯄꯨꯟꯅ ꯅꯪꯁꯨ ꯏꯃꯥꯒ ꯉꯥꯎꯃꯤꯟꯅꯔꯦꯗꯅ ꯆꯠꯇꯕ ꯌꯥꯄꯣꯟꯇꯦꯗ ꯁꯨꯝ ꯄꯪꯉꯥꯡ ꯉꯥꯡꯖꯔꯤꯅꯤ ꯐꯔꯦ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯍꯣꯏ ꯄꯥꯕ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯂꯤꯡꯖꯦꯜ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯤꯡꯖꯦꯜ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯄꯨꯂꯞ ꯃꯔꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯅꯨꯃꯤꯠꯅ ꯇꯧꯔꯛꯏꯕꯁꯤꯕꯣ ꯂꯥꯛꯀꯅꯤꯒ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯤ ꯄꯨꯂꯞ ꯍꯦꯛꯇ ꯂꯥꯛꯑꯦꯕ ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ ꯊꯣꯏꯕꯤꯅ ꯅꯪ ꯎꯅꯤꯡꯃꯟꯗꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯇꯣꯝꯄꯣꯛꯁꯨ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯁꯤꯗ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ ꯇꯣꯝꯄꯣꯛ ꯃꯅꯦ ꯃꯀꯨ ꯑꯣꯏꯔꯝꯕꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯈꯣꯏꯔꯝꯖꯔꯝꯃꯤ ꯆꯥꯎꯕꯤꯅ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯏꯕꯥꯏꯈꯣꯏꯗꯤ ꯎꯗꯦ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ ꯇꯣꯃꯥꯜꯅ ꯍꯥꯏꯔꯛꯄꯅꯤ ꯂꯤꯡꯖꯦꯜꯅ ꯄꯥꯕꯗꯤ ꯂꯧꯕꯨꯛꯇ ꯆꯠꯈꯤꯌꯦ ꯄꯥꯕ ꯏꯃꯥꯕꯨꯗꯤ ꯃꯅꯤꯡ ꯆꯪꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯥꯔꯤꯛ ꯇꯥꯔꯗꯨꯅ ꯃꯇꯣꯝꯇ ꯈꯜꯂꯤ
ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏ ꯇꯧꯔꯤꯁꯦ ꯀꯔꯤ ꯂꯧꯒꯦꯅ ꯂꯥꯛꯏꯕ ꯖꯥꯠꯅꯣ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯏ ꯊꯥꯔꯤꯛꯅ ꯏꯕꯨꯡꯉꯣ ꯈꯣꯏ ꯂꯥꯛꯏꯕ꯭ꯔꯥ ꯇꯣꯃꯥꯜꯅ ꯍꯣꯏ ꯏꯆꯦ ꯂꯥꯛꯏꯌꯦ ꯀꯔꯤ ꯊꯕꯛ ꯂꯩꯒꯦ ꯆꯥꯎꯕꯤꯅ ꯏꯆꯥ ꯎꯅꯤꯡꯗꯅ ꯂꯥꯛꯏꯕꯅꯦ ꯏꯅꯝꯃ ꯑꯣ ꯐꯩꯌꯦ ꯆꯥꯛꯇꯤ ꯁꯤꯗ ꯆꯥꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯅꯝꯃ ꯉꯁꯤꯗꯤ ꯁꯤꯗ ꯆꯥꯖꯈꯤꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯕꯤ ꯃꯆꯤꯟ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯏ ꯆꯥꯎ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯐꯧꯒꯩ ꯆꯣꯟꯅ ꯂꯩꯔꯤꯌꯦ ꯐꯩꯌꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯅ ꯑꯣꯟꯁꯤꯟꯅꯈꯤꯕꯁꯤꯗ ꯇꯣꯃꯥꯜꯅ ꯃꯔꯛ ꯄꯠꯊꯠꯂꯛꯏ ꯏꯕꯥꯏꯕꯨ ꯀꯌꯥꯝ ꯀꯨꯏꯔꯛꯇꯣꯏꯅꯣ ꯏꯆꯦ ꯍꯥꯏꯕ ꯉꯝꯗꯦꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯔꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯄꯨ ꯀꯧꯔꯛꯏ ꯇꯣꯝꯄꯣꯛ ꯇꯣꯃꯥꯜꯅ ꯏꯆꯦ ꯇꯣꯝꯄꯣꯛꯇꯣ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤꯅꯦ ꯐꯔꯦ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯃꯃꯥ ꯃꯄꯥ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯊꯥꯔꯤꯛ ꯉꯥꯡꯕ ꯍꯧꯔꯛꯏ ꯌꯥꯝ ꯍꯩꯔꯦꯅ ꯑꯗꯨꯛ ꯌꯥꯝꯕ ꯃꯅꯥ ꯃꯁꯤꯡꯕꯨ ꯄꯤꯈꯤꯕ ꯅꯠꯇꯦ ꯅꯣꯏꯒꯤ ꯅꯄꯥꯝꯗꯕꯨ ꯑꯁꯨꯃꯥꯏꯅ ꯑꯔꯦꯝ ꯑꯄꯥꯗ ꯊꯤꯗꯅ ꯂꯩꯔꯕ꯭ꯔꯣ ꯇꯣꯝꯄꯣꯛꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯉꯥꯡꯂꯣ ꯑꯗꯨꯕꯣ ꯅꯃꯥꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯗ꯭ꯔꯣ ꯄꯤꯅꯤꯡꯕ ꯂꯩꯔꯁꯨ ꯅꯃꯥꯁꯤꯗ ꯍꯥꯟꯅ ꯍꯪꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯇꯣꯝꯄꯣꯛꯅ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯣ ꯃꯤꯇꯣꯞꯃꯛꯇꯤ ꯅꯠꯇꯦꯗꯅ ꯅꯃꯧ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯦ ꯃꯇꯩꯅꯤ ꯏꯃꯥ ꯍꯣꯏꯅ ꯉꯥꯡꯂꯤꯕꯗꯣ ꯌꯥꯝ ꯍꯦꯟꯃꯜꯂꯤ ꯊꯥꯔꯤꯛꯅ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯕꯗꯤ ꯍꯩꯔꯦꯅꯦ ꯏꯆꯥꯗꯤ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯅꯣꯏꯗꯤ ꯑꯗꯨꯃꯥꯏ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯑꯩꯒꯤ ꯃꯤꯒꯤ ꯌꯦꯡꯂꯒ ꯉꯥꯡꯉꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯅꯣꯡꯃꯇ ꯃꯆꯤꯟ ꯈꯨꯝꯈ꯭ꯔꯕ꯭ꯔꯣ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯅꯔꯅꯨ ꯊꯥꯔꯤꯛꯅ ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄꯤꯁꯦ ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯃꯍꯤ ꯂꯥꯡꯉꯦ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯀꯩꯅꯣ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯅꯨꯄꯤꯁꯦ ꯃꯌꯨꯝꯗ ꯂꯩꯈꯤꯕ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕ ꯁꯤꯅꯦ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯃꯅꯦꯝꯒꯤ ꯋꯥꯁꯤꯗ ꯂꯤꯡꯖꯦꯜ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯏꯃꯥ ꯍꯣꯏꯗꯤ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛꯆꯦꯜ ꯄꯤꯛꯄ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯅꯤꯀꯣ ꯅꯪꯁꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛꯁꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯤꯡꯖꯦꯜ ꯃꯤꯔꯣꯜꯂꯤ ꯑꯗꯨꯕꯨ ꯃꯅꯦꯝꯄꯣꯛꯅ ꯑꯣꯠꯄ ꯅꯩꯕꯗꯤ ꯂꯦꯞꯂꯝꯗꯦ ꯂꯤꯡꯖꯦꯜ ꯏꯁꯤꯡ ꯀꯟꯅ ꯁꯥꯍꯜꯂꯤꯉꯩ ꯃꯅꯦꯝ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯄꯨ ꯀꯌꯥꯝ ꯏꯪꯖꯔꯗꯅ ꯅꯪ ꯏꯁꯤꯡ ꯑꯏꯪꯕꯅ ꯂꯨꯖꯕ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯁꯤꯡ ꯑꯏꯪꯕꯅ ꯂꯤꯡꯖꯦꯜꯗ ꯍꯩꯖꯤꯜꯂꯝꯃꯤ ꯂꯤꯡꯖꯦꯜ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯤ ꯐꯔꯕ꯭ꯔꯥ ꯐꯔꯕ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯀꯦꯗꯥ ꯊꯣꯛꯇꯧꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗꯗꯤ ꯌꯥꯔꯣꯏ ꯍꯦ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯅ ꯃꯇꯤꯛ ꯍꯦꯛ ꯆꯥꯏ ꯇꯟꯖꯥ ꯑꯁꯤꯗ ꯇꯣꯝꯄꯣꯛꯁꯨ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯎꯕꯗ ꯇꯣꯝꯄꯣꯛ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯤꯔꯣꯜꯂꯤꯕꯅꯤ ꯆꯥꯛ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗ ꯃꯆꯤꯟ ꯑꯁꯤ ꯈꯨꯝꯂꯛꯑꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯈꯪꯂꯕ꯭ꯔꯥ ꯂꯤꯡꯖꯦꯜ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯇꯣꯝꯄꯣꯛ ꯁꯥꯎꯅ ꯐꯔꯦ ꯏꯃꯥ ꯍꯣꯏꯅ ꯂꯤꯡꯖꯦꯜ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯃꯛ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈ꯭ꯔꯒꯦ ꯑꯗꯨꯅ ꯐꯔꯦ ꯏꯕꯨꯡꯉꯣ ꯏꯃꯥꯁꯨꯅꯦ ꯑꯃꯨꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯍꯧꯒꯦ ꯊꯦꯡꯈ꯭ꯔꯣ ꯅꯪꯁꯨ ꯃꯈꯣꯏꯒꯤ ꯃꯆꯦꯒꯤ ꯃꯇꯧꯒꯨꯝ ꯌꯥꯋꯨꯡ ꯏꯟꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯄꯥꯕ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯒ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯉꯥꯡꯕꯤꯒꯅꯨ ꯌꯥꯝ ꯂꯦꯝꯗꯦ ꯑꯩ ꯑꯣꯏꯅ ꯏꯄꯥꯅꯦ ꯍꯥꯏꯕꯗ ꯏꯀꯥꯏꯕ ꯐꯥꯎꯏ ꯊꯥꯔꯤꯛꯅ ꯌꯥꯔꯦ ꯅꯨꯄꯥ ꯅꯆꯥꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯔꯅꯨ ꯇꯣꯝꯄꯣꯛ ꯁꯥꯎꯅ ꯏꯃꯨꯡ ꯆꯪꯈꯤ ꯃꯣꯏꯒꯤ ꯀꯥ ꯆꯪꯂꯝꯗꯥꯏꯗ ꯑꯁꯥꯎꯕꯗꯣ ꯐꯥꯊꯗꯨꯅ ꯇꯣꯝꯄꯣꯛ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯤꯡꯖꯦꯜ ꯂꯣꯏꯁꯤꯜꯂꯨ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯊꯤꯜꯂꯒꯦ ꯂꯥꯛꯑꯣ ꯑꯩ ꯉꯝꯂꯣꯏꯌꯦ ꯁꯤꯔꯁꯨ ꯌꯨꯝꯁꯤꯗ ꯁꯤꯖꯒꯦ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯨ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯤꯡꯖꯦꯜꯁꯨ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯃꯄꯥꯝꯗ ꯆꯠꯅꯅꯕ ꯊꯣꯔꯛꯂꯤ ꯂꯤꯡꯖꯦꯜ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯒꯦ ꯇꯧꯔꯛꯏ ꯊꯥꯔꯤꯛ ꯃꯅꯤꯡ ꯐꯠꯍꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯏꯕꯦꯝꯃ ꯂꯦꯡꯕꯤꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗꯅꯦ ꯈꯣꯡꯒꯨꯜ ꯇꯥꯔꯛꯑꯅꯨ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯊꯥꯔꯤꯛ ꯅꯣꯛꯂꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯅ ꯅꯤꯡꯖꯕ ꯄꯨꯝꯅꯃꯛ ꯊꯨꯡꯂꯅꯤ ꯁꯣꯝꯗꯁꯨ ꯇꯣꯝꯄꯣꯛ ꯂꯤꯡꯖꯦꯜ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯝ ꯈꯔ ꯅꯃꯥꯏ ꯅꯨꯃꯤꯠ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯕ ꯏꯃꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨ ꯑꯩꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯛꯀꯅꯤꯗ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯅꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯊꯕꯛ ꯁꯨꯐꯝ ꯈꯪꯗꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯑꯁ ꯑꯩꯗꯤ ꯀꯌꯥꯝ ꯄꯥꯈꯠꯂꯨꯔꯦ ꯄꯥꯈꯠꯀꯅꯨ ꯏꯆꯥꯒꯤ ꯑꯃꯗꯤ ꯅꯪꯒꯤ ꯈꯜꯂꯒ
ngasi aina phirepse lobani ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯂꯣ ꯏꯃꯥ ꯏꯕꯦꯝꯃ ꯃꯄꯥ ꯑꯣꯏꯗꯧꯔꯀꯥꯟꯁꯤꯗ ꯑꯩꯕꯨꯃꯛ ꯂꯨꯍꯣꯡꯈꯤꯗꯧꯔꯤꯕ꯭ꯔꯥ ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯏꯃꯥ ꯄꯥꯕꯕꯨ ꯍꯔꯥꯎꯅ ꯊꯝꯕꯤꯌꯨ ꯇꯥꯅꯤꯡꯗꯦꯕ ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯅꯨꯡꯉꯥꯏꯅ ꯏꯇꯩꯃꯍꯣꯏꯒ ꯃꯇꯝ ꯈꯔ ꯂꯩꯔꯣ ꯐꯠꯇ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯇ ꯈꯟꯕ ꯌꯥꯗꯦꯀꯣ ꯏꯃꯥ ꯄꯥꯕꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯧꯕ ꯂꯥꯛꯍꯟꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯅ ꯂꯤꯡꯖꯦꯜ ꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯤ ꯇꯣꯝꯄꯣꯛꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯅꯦ ꯃꯀꯨꯗ ꯇꯝꯂꯤ ꯆꯥꯎꯕꯤꯅ ꯐꯔꯦ ꯐꯔꯦ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯨ ꯊꯣꯏꯕꯤꯅ ꯇꯣꯝꯄꯣꯛ ꯅꯪꯁꯨ ꯆꯥꯛꯀ ꯆꯥꯔꯒ ꯍꯜꯂꯣꯀꯣ ꯏꯇꯩꯃ ꯉꯁꯤꯗꯤ ꯆꯥꯔꯔꯣꯏꯒꯦ ꯊꯕꯛ ꯆꯠꯀꯗꯕꯅꯦ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯅꯣꯡꯃ ꯂꯥꯛꯑꯒ ꯆꯥꯔꯒꯦ ꯇꯣꯃꯥꯜꯅ ꯇꯣꯝꯄꯣꯛ ꯑꯍꯜꯁꯤꯡꯒ ꯃꯥꯟꯅꯗꯅ ꯈꯠꯅ ꯆꯩꯅꯗꯤ ꯇꯧꯒꯅꯨꯀꯣ ꯍꯣꯏ ꯕꯥꯕꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯁꯣꯝꯗꯁꯨ ꯊꯥꯔꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯃꯉꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯃ ꯊꯤꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯣꯝꯄꯣꯛ ꯍꯜꯂꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯪꯕ꯭ꯔꯥ ꯈꯜꯂꯨꯕꯅꯦ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯂꯩꯔꯝꯈ꯭ꯔꯦꯗ ꯍꯧꯖꯤꯛꯇꯤ ꯀꯥꯏꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯣꯀꯣ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯇꯣꯝꯄꯣꯛ ꯋꯥ ꯑꯃꯇ ꯈꯨꯝꯂꯝꯗ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯍꯧꯈ꯭ꯔꯦ ꯊꯥꯔꯤꯛꯅ ꯈꯟꯖꯔꯨꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯇꯧꯔꯛꯄꯗ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯃꯧ ꯅꯨꯄꯤꯕꯨꯁꯨ ꯌꯥꯝ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯁꯣꯝꯗꯁꯨ ꯂꯤꯡꯖꯦꯜ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯑꯉꯥꯡꯗꯨ ꯎꯞꯄ ꯐꯥꯎꯕ ꯉꯝꯂꯤ ꯇꯣꯝꯄꯣꯛ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ ꯊꯥꯔꯤꯛ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯃꯁꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯝꯃꯤ ꯊꯥꯔꯤꯛꯅ ꯃꯣꯏ ꯃꯄꯥ ꯑꯉꯥꯡꯗꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯑꯋꯥꯡꯒꯤ ꯃꯧꯁꯤꯅ ꯇꯝꯂꯝꯃꯤꯅꯦ ꯑꯩꯗꯤ ꯏꯁꯨꯗꯣ ꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩꯁꯨꯅꯤꯅꯦ ꯃꯃꯥ ꯏꯁꯨꯗꯣ ꯎꯅꯤꯡꯂꯤꯕꯅꯤꯅꯦ ꯅꯆꯥꯅꯨꯄꯥꯗ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨ ꯏꯁꯨꯒ ꯏꯃꯧꯒꯗꯣ ꯂꯧꯕꯤꯔꯨꯔꯣꯅ ꯑꯩ ꯍꯥꯏꯕ ꯉꯝꯃꯣꯏꯗ ꯃꯃꯥ ꯅꯪꯅ ꯇꯥꯟꯊꯣꯛꯍꯟꯈꯤꯕꯅꯤ ꯅꯪꯅ ꯑꯣꯏꯅ ꯍꯥꯏꯌꯨ ꯀꯔꯤ ꯋꯥꯇꯥꯅꯣꯗ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯤꯌꯦ ꯈꯪꯉꯕ ꯍꯧꯖꯤꯛꯅ ꯅꯨꯡꯁꯤꯔꯛꯑꯕꯣ ꯏꯃꯧꯗꯨꯅ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯤ ꯈꯜꯂꯨꯔꯒ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯇꯥꯡꯕꯅꯤ ꯑꯗꯨꯝ ꯊꯤꯅ ꯑꯩꯅ ꯆꯩ ꯉꯥꯡꯗꯅ ꯇꯧꯕꯕꯨ ꯅꯣꯡꯃꯇ ꯃꯆꯤꯟ ꯈꯨꯝꯈꯤꯗ꯭ꯔꯕꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯕꯗꯁꯨ ꯀꯌꯥꯗ ꯐꯔꯤꯕ ꯑꯗꯨꯅꯤꯅꯦ ꯃꯃꯥ ꯏꯃꯧꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕꯅꯤꯅꯦ ꯏꯃꯧꯗꯨ ꯂꯩꯔꯤꯉꯩꯗꯗꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗꯒꯤ ꯀꯩꯗꯒꯤ ꯁꯤꯠ ꯅꯥꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯇꯣꯏꯕ ꯃꯤ ꯂꯩꯕꯕꯨ ꯃꯥꯟꯗ꯭ꯔꯦꯗ ꯀꯥꯟꯅꯗꯦ ꯏꯃꯧꯗꯨ ꯀꯧꯔꯨꯅꯕ ꯑꯩ ꯅꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯒꯦ ꯍꯣꯏ ꯑꯁꯨꯝꯅ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯥꯔꯤꯛꯅ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯏꯃꯥ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯏꯃꯧꯗꯣ ꯂꯧꯕꯤꯔꯨꯔꯣ ꯀꯨꯏꯃꯟꯈ꯭ꯔꯦ ꯃꯄꯥꯝꯗ ꯂꯩꯔꯤꯗꯣ ꯃꯥꯁꯨ ꯃꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯁꯅꯨ ꯏꯃꯥ ꯍꯣꯏꯅꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕꯗꯨꯗꯤ ꯅꯃꯥ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯒꯤ ꯑꯁꯨꯝꯅ ꯑꯣꯏꯈꯤꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯍꯣꯏꯅ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯣ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯃꯥ ꯂꯩꯇꯕꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ ꯏꯃꯥ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯅꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯥꯝ ꯂꯥꯟꯈ꯭ꯔꯦꯅꯦ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯑꯁꯦꯡꯕꯅꯤ ꯇꯣꯝꯄꯣꯛ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯃꯧꯒꯤ ꯃꯒꯨꯟꯗꯤ ꯏꯃꯧ ꯂꯩꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯈꯪꯂꯛꯂꯤ ꯏꯃꯧꯗꯤ ꯑꯔꯪꯕ ꯁꯅꯥꯅꯦ ꯁꯅꯥ ꯑꯩꯗꯤ ꯀꯧꯕ ꯆꯠꯄ ꯇꯜꯂꯤ ꯀꯧꯔꯒꯦ ꯍꯥꯏꯔꯁꯨ ꯏꯃꯥ ꯍꯣꯏꯅ ꯆꯠꯄꯤꯔꯨꯔꯣ ꯐꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯅꯣꯏ ꯄꯥꯕ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯨꯔꯒꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯥꯔꯤꯛ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯂꯤꯡꯖꯦꯜ ꯈꯣꯏꯗ ꯂꯥꯛꯂꯤ ꯂꯤꯡꯖꯦꯜꯒꯤ ꯃꯄꯥꯅ ꯍꯔꯥꯎ ꯀꯧꯁꯤꯟꯗꯨꯅ ꯐꯝꯃꯤꯟꯅꯩ ꯂꯤꯡꯖꯦꯜꯁꯨ ꯃꯄꯥꯅ ꯃꯄꯥꯟꯗ ꯀꯧꯊꯣꯔꯛꯏ ꯂꯤꯡꯖꯦꯜ ꯃꯅꯦ ꯃꯀꯨꯕꯨ ꯎꯖꯕꯗ ꯈꯨꯔꯨꯝꯖꯩ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥꯅ ꯇꯣꯃꯥꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯣꯃꯥꯜ ꯅꯆꯦꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯁꯦ ꯏꯃꯧꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯏꯕꯥꯏ ꯑꯩꯒꯤ ꯏꯆꯥꯁꯦ ꯌꯥꯝ ꯄꯪꯕꯅꯤ ꯏꯕꯥꯏ ꯏꯆꯦꯈꯣꯏꯒꯤ ꯃꯐꯝꯗ ꯏꯆꯥꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯅꯠꯇꯦ ꯇꯣꯃꯥꯜ ꯏꯃꯧꯗꯤ ꯂꯥꯟꯗꯦ ꯂꯥꯜꯂꯤꯕꯗꯤ ꯑꯩꯈꯣꯏꯅꯤꯅꯦ ꯅꯣꯏꯅꯁꯨ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨꯀꯣ ꯍꯩꯍꯩꯗꯦ ꯏꯆꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯇꯞꯅ ꯍꯟꯕꯤꯔꯣ ꯏꯁꯨꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯃꯨꯛꯇ ꯄꯝꯒꯦ ꯆꯥꯎꯕꯤꯅ ꯃꯁꯨꯕꯨ ꯄꯝꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯏ ꯏꯅꯝꯃ ꯁꯤꯗ ꯂꯩꯔꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ ꯏꯁꯨ ꯊꯣꯏꯕ
Asumna wari watai kaya sanaraba matung nungthilgi matamda ꯂꯤꯡꯖꯦꯜꯕꯨ ꯃꯅꯦ ꯃꯀꯨꯅ mayumda purakli. ꯂꯤꯡꯖꯦꯜ mayum hek yaurakpadagi imunggi chairamba pumnamak loisin tasin taurammi. Tompok mayum changlakpada magi nupi lairambaduda harauna. Aina haikibadu chumaba. Kaibano? Aina imaga babagana kaubulakhange haikridudi. Lingjel nokta mangnoi kariso hairaktre. Angangdi imaga babagana puduna sakhibani. Phari phari. Asumna nungdangi matam oiduna makhoi punna chak saminari. Tharikna ngasidi imau hek lakpadagi yumsi pungan ngan bagam tauri mai babom. Adunine mama. Tompokna nahana sumai nungaina leijaramadi pharoidrase. Tharikna matungdagane phattabigi saklo laujararoi. Amuk ai nupise thina tawradi aidi yaroidabani koima. Masigi angawbasidi. Asumna makhoi masen onchina duna nokminai.